Sangai gi ethnic heritage park sabada changadaba lam pumnamak Keibul Lamjaogi khunjasingna lemna puthokchage haikhre. Wafam singarang Manipur Press Club ta pangthokiba paumi singa unaba amada demand committee on the construction of ethnic heritage park committee gi vice president Ningthauzam Renubalana phongdokibani magna makhata na phongdokibada chief minister na mamangda park asi Keibul Lamjaoda sagani hairamlaga sensitive zone oibana moirang khunauda hongbani haiba wafam assembly da phongdokibadu pende Karigumba sensitive zone oibadagi park sadabani hairagadi sensitive zone gi area singda tourist lakpagi gari kaya thausilakli haiba wafam thamki Hana sagani hairiba mafam ase sensitive zone ni hairagasu atopa mafam amada sensitive zone oidaba mafam da sabiyu madugi lam khunjasingna lemna pizage haiki Heritage Park की portion खरा कोई की Keibul Lamjaogi थमने हाई की बा वाफम जो कोई demand committee दा कोई थम्बी रखी बा वाफम लाइखरे अदुबु ngasi bakta adugi portion khara dugi dam khara dugi bakta kari mata respond pibi raktaba assembly gi mifam da su moirang khunok da saba sunya yararoi haina koi Keibul praja singna donate tawjaraga sarkar gi heritage park sabada changadaba lam gi area apumba du koi donate tawjarage lam gi paisa amata lawjoroi haibidu su semna yamna koi lam do paisa lupa crore manga taruk changna khoina mupiu haibagi wakhalonda semna phongdok pirakwasu su aikoi gi wakhalonda yamna ona tainabada praja bu lana Manipur praja miyam da uhanbi base aikoi yamna nuaijade sarna haibiriba heritage park ki portion kharaje kaibunda athuba matamda saba haubiro haibase aikon laksariba committee gi maikai dagi media gi thongda aina thamjari